ꯑꯩꯅ ꯈꯟꯖꯔꯤꯕ ꯍꯥꯏꯕꯕꯨ ꯅꯤꯡꯖꯔꯤꯕ ꯍꯥꯏꯕꯕꯨ ꯑꯩꯒꯤ ꯏꯃꯥꯅ ꯄꯥꯝꯖꯔꯤꯕ ꯅꯤꯡꯖꯔꯤꯕꯁꯦ ꯊꯨꯡꯍꯟꯕ ꯂꯩꯈꯤꯗ꯭ꯔꯕ ꯑꯩꯒꯤ ꯄꯥꯕꯨꯡꯅ ꯈꯟꯖꯔꯝꯕ ꯄꯥꯝꯖꯔꯝꯕ ꯑꯁꯥꯁꯦ ꯊꯨꯡꯕ ꯉꯝꯅꯕ ꯑꯩꯅ ꯀꯟꯅ ꯍꯣꯠꯅꯒꯅꯤ ꯑꯍꯦꯟꯕ ꯋꯥꯈꯜ ꯑꯃꯠꯇ ꯑꯩꯉꯣꯟꯗ ꯆꯪꯅꯤꯡꯗꯦ ꯑꯗꯨꯅꯅꯦ ꯏꯇꯥꯎꯅ ꯈꯜꯂꯤꯕ ꯋꯥꯈꯜꯗꯣ ꯑꯩꯁꯨ ꯌꯥꯅꯤꯡꯉꯤ ꯑꯩꯁꯨ ꯊꯥꯒꯠꯂꯦ ꯉꯝꯅꯕ ꯀꯟꯅ ꯍꯣꯠꯅꯁꯤ ꯏꯇꯥꯎ ꯍꯣꯏ ꯏꯇꯥꯎ ꯑꯩ ꯉꯝꯅꯕ ꯀꯟꯅ ꯍꯣꯠꯅꯒꯦ ꯑꯗꯣ ꯑꯩꯈꯣꯏꯅꯤꯁꯨ ꯍꯟꯅꯕ ꯇꯧꯔꯁꯦ ꯄꯨꯡꯁꯨ ꯊꯦꯡꯉꯝꯃꯅꯤ ꯇꯧꯔꯤꯁꯦ ꯑꯩꯁꯦ ꯑꯉꯥꯡ ꯑꯃꯁꯨ ꯇꯨꯏꯁꯟ ꯂꯧꯋꯦ ꯑꯗꯣ ꯑꯃꯨꯛ ꯊꯦꯡꯈ꯭ꯔꯗꯤ ꯍꯣꯔꯦꯟ ꯐꯔꯛ ꯇꯥꯅꯤꯕ ꯍꯟꯅꯕ ꯇꯧꯔꯁꯦ ꯌꯥꯒꯗꯕ ꯑꯩꯈꯣꯏꯗ ꯍꯥꯏꯔꯗꯤ ꯐꯒꯗꯕ ꯌꯥꯔꯣꯏꯗꯕ ꯃꯤ ꯑꯁꯤꯗ ꯑꯣꯏꯅ ꯍꯥꯏꯗꯅ ꯀꯔꯤ ꯍꯥꯏꯕ ꯏꯇꯥꯎ ꯀꯩꯁꯨ ꯅꯠꯇꯦꯗ ꯏꯇꯥꯎ ꯇꯣꯉꯥꯟꯕ ꯋꯥꯈꯜ ꯑꯃꯅꯤ ꯑꯩꯒꯤ ꯑꯗꯣ ꯍꯟꯅꯕ ꯇꯧꯔꯁꯤꯗꯅ ꯍꯣꯏ ꯍꯜꯂꯁꯦ ꯏꯇꯥꯎ ꯑꯉꯥꯡꯕꯨ ꯀꯌꯥꯅꯣ ꯇꯨꯏꯁꯟ ꯂꯧꯋꯦ ꯍꯥꯏꯁꯤꯕꯣ ꯌꯥꯝꯕ ꯅꯠꯇꯦꯗ ꯏꯇꯥꯎ ꯑꯉꯥꯡ ꯑꯃꯈꯛꯇꯅꯤ ꯃꯥꯒꯤ ꯃꯄꯥꯗꯨꯅ ꯑꯩꯕꯨ ꯍꯦꯛꯇ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯗꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯀꯣꯂꯦꯖ ꯍꯜꯂꯛꯄ ꯈꯨꯗꯤꯡꯒꯤ ꯉꯔ ꯉꯪꯗꯅ ꯎꯄꯥꯏ ꯂꯩꯇꯗꯅ ꯇꯥꯛꯄꯤꯈꯤꯕꯅꯤ ꯑꯉꯥꯡꯗꯨ ꯌꯥꯝ ꯐꯩ ꯏꯇꯥꯎ ꯑꯗꯨ ꯃꯥ ꯉꯥꯏ ꯂꯩꯔꯝꯗꯣꯏꯅꯦ ꯑꯩ ꯂꯥꯛꯇꯦꯅꯅꯦ ꯑꯗꯨꯅ ꯑꯩꯅ ꯍꯜꯂꯁꯦ ꯍꯥꯏꯁꯦ ꯐꯩ ꯏꯇꯥꯎ ꯑꯗꯣ ꯍꯌꯦꯡꯗꯤ ꯈꯤꯇꯪ ꯉꯟꯅ ꯂꯥꯛꯑꯣꯀꯣ ꯍꯣꯏ ꯂꯥꯛꯀꯦ ꯏꯇꯥꯎ ꯄꯨꯡꯁꯤꯁꯨ ꯊꯦꯡ ꯂꯩꯔꯝꯃꯦ ꯇꯧꯔꯤꯁꯦ ꯍꯜꯂꯛꯄꯗꯅꯦ ꯈꯤꯇꯪ ꯉꯟꯅ ꯍꯜꯂꯛꯀꯦ ꯈꯟꯕꯁꯦ ꯁꯤꯅ ꯍꯦꯟꯅ ꯊꯦꯡꯕ ꯇꯨꯏꯁꯟꯁꯦ ꯈꯤꯇꯪ ꯊꯦꯡꯅ ꯍꯧꯔꯁꯤꯔꯥ ꯍꯥꯏꯗꯅ ꯃꯄꯥꯗ ꯍꯣꯔꯦꯟ ꯍꯥꯏꯔꯁꯤꯔꯥ ꯈꯪꯗꯦ ꯃꯣꯏ ꯃꯄꯥꯗ ꯅꯠꯇ꯭ꯔꯗꯤꯕ ꯑꯗꯨꯝ ꯁꯥꯎꯅꯤꯡꯒꯅꯤꯕ ꯑꯩꯅ ꯁꯣꯝꯗ ꯇꯧꯔꯤꯕ ꯊꯕꯛ ꯃꯌꯥꯝꯁꯤꯒ ꯀꯣꯂꯦꯖꯇꯒꯤ ꯍꯜꯂꯛꯄꯗꯗꯤ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯊꯦꯡꯉꯤ ꯑꯗꯣ ꯍꯣꯔꯦꯟ ꯑꯝꯇ ꯍꯧꯗꯣꯛꯂꯒ ꯌꯦꯡꯁꯤꯔꯥ ꯈꯪꯗꯦ ꯈꯤꯇꯪ ꯊꯦꯡꯊꯅ ꯇꯝꯁꯤ ꯍꯥꯏꯗꯅ ꯅꯠꯇ꯭ꯔꯗꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯣꯏꯁꯜꯂꯛꯑꯗꯤ ꯃꯤꯁꯨ ꯁꯥꯎꯅꯤꯡꯉꯛꯀꯅꯤꯕ ꯉꯁꯤꯗꯤ ꯁꯣ ꯑꯁꯤ ꯂꯣꯟꯗꯨꯅ ꯂꯩꯔꯝꯃꯦꯅꯦꯍꯦ ꯆꯥꯕꯤꯗꯨꯕꯨ ꯂꯥꯛꯇ꯭ꯔꯕ ꯖꯥꯠꯂꯥ ꯃꯥꯕꯨ ꯃꯁꯥꯒ ꯉꯝꯗ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ ꯃꯤ ꯑꯩꯕꯨ ꯉꯥꯛꯇ ꯆꯠꯂꯒ ꯍꯪꯕꯤꯔꯨꯁꯤꯔꯥ ꯈꯪꯗꯦ ꯅꯨꯡꯇꯤꯒꯤ ꯃꯥꯅ ꯂꯥꯛꯇꯅ ꯆꯥꯛ ꯊꯣꯡꯕꯤꯔꯝꯕꯅꯦ ꯉꯁꯤꯗꯤ ꯊꯣꯡ ꯑꯁꯤ ꯂꯣꯟꯗꯨꯅ ꯂꯩꯔꯝꯃꯦ ꯁꯣ ꯂꯣꯜꯂꯝꯃꯦ ꯀꯩꯗꯧꯕ ꯌꯥꯎꯔꯕꯅꯣ ꯃꯥꯕꯨ ꯋꯥꯅꯒ ꯍꯜꯂꯛꯄꯁꯤꯗꯅꯦ ꯈ꯭ꯋꯥꯡ ꯑꯁꯤꯁꯨ ꯇꯦꯛꯀꯗꯧꯔꯦ ꯅꯥꯕꯗ ꯆꯥꯕꯤꯗꯨꯅ ꯆꯥꯛ ꯊꯣꯡꯕꯤꯔꯝꯂꯒꯅꯤ ꯈꯟꯗꯅ ꯍꯔꯥꯎꯅ ꯂꯥꯛꯂꯒ ꯃꯍꯥꯛꯁꯨ ꯂꯥꯛꯂꯝꯗ꯭ꯔꯦ ꯑꯩꯕꯨ ꯉꯥꯛꯇ ꯆꯪꯂꯒꯅꯦ ꯈ꯭ꯋꯥꯡꯁꯦ ꯑꯃꯨꯛꯇ ꯇꯤꯡꯊꯣꯛꯈꯤꯒꯦ ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯁꯤꯕꯅ ꯍꯥꯟꯒꯗꯧꯔꯤꯌꯦ ꯌꯨꯝ ꯍꯦꯛ ꯌꯧꯔꯕꯗꯨꯗ ꯍꯤꯡꯒꯗꯕ ꯃꯥꯜꯂꯤꯍꯦ ꯏꯁꯥꯁꯤꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯈ꯭ꯋꯥꯡ ꯑꯁꯤꯅ ꯅꯥꯔꯤꯕ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯁꯦ ꯑꯃꯨꯛꯇ ꯗꯣꯛꯇꯔ ꯆꯠꯇꯨꯅ ꯌꯦꯡꯊꯣꯛꯀꯗꯕꯁꯦ ꯑꯗꯨꯝ ꯐꯔꯛ ꯇꯥꯗꯨꯅ ꯂꯩꯔꯦ ꯇꯧꯔꯤꯁꯦ ꯑꯩꯅ ꯍꯛꯆꯥꯡ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯅꯦ ꯃꯥꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯕ ꯎꯠꯁꯜꯂꯛꯄ ꯁꯥꯎꯔꯛꯄ ꯃꯥꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯁꯦ ꯎꯕꯗ ꯑꯩꯁꯨ ꯍꯥꯏꯗ꯭ꯔꯕꯅꯤ ꯇꯧꯔꯤꯁꯦ ꯈꯥꯡꯗꯨꯅ ꯂꯩꯔꯦ ꯅꯪꯅ ꯑꯁꯨꯝꯅ ꯑꯩꯅ ꯇꯥꯛꯑꯝꯕ ꯑꯩꯅ ꯍꯩꯇꯕ ꯌꯥꯗꯦ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯅꯪꯅ ꯍꯔꯥꯎ ꯍꯔꯥꯎ ꯇꯧꯗꯅꯅꯦ ꯑꯩꯅ ꯍꯥꯏꯕ ꯏꯟꯕꯁꯦ ꯌꯥꯝ ꯍꯔꯥꯎꯋꯦ ꯍꯣꯠꯅꯕ ꯂꯦꯞꯄ ꯌꯥꯗꯦꯀꯣ ꯍꯣꯏ ꯁꯥꯔꯅ ꯇꯥꯛꯄꯤꯕ ꯈꯨꯗꯤꯡ ꯑꯩ ꯂꯣꯏꯅ ꯉꯝꯅꯕ ꯍꯣꯠꯅꯖꯒꯅꯤ ꯁꯥꯔ ꯍꯣ ꯑꯗꯨꯅꯤꯗꯅ ꯑꯐꯕ ꯑꯉꯥꯡ ꯍꯥꯏꯁꯤꯗꯤꯅꯦ ꯍꯣꯠꯅꯕ ꯂꯦꯞꯄ ꯌꯥꯗꯦꯀꯣ ꯍꯣꯏ ꯁꯥꯔ ꯑꯩꯈꯣꯏ ꯃꯥꯁꯨ ꯍꯜꯂꯛꯑꯝꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯇꯝꯁꯨ ꯊꯦꯡꯉꯦ ꯑꯗꯨꯕꯨ ꯑꯕꯦ ꯂꯥꯛꯇꯅ ꯑꯩꯈꯣꯏꯒꯤ ꯆꯥꯛꯀ ꯊꯣꯡꯕꯤꯔꯝꯃꯗꯤ ꯐꯈ꯭ꯔꯅꯤꯗ ꯑꯩꯁꯨ ꯋꯥꯔꯦ ꯉꯁꯤꯗꯤ ꯀꯔꯤꯅꯣ ꯃꯤ ꯏꯁꯥꯁꯤ ꯅꯨꯡꯉꯥꯏꯇꯦ ꯉꯁꯤꯗꯤ ꯉꯥꯛꯇ ꯄꯣꯊꯥꯔꯒꯦ ꯈꯟꯕꯁꯦ ꯏꯕꯨꯡꯉꯣꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯦ ꯍꯥꯏꯕꯅꯤ ꯃꯥꯕꯨ ꯂꯣꯏꯁꯤꯟꯕ ꯌꯥꯗ꯭ꯔꯕ꯭ꯔꯥ ꯀꯔꯤꯅꯣ ꯑꯗꯨꯕꯨ ꯑꯩꯒꯤ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯕꯁꯦ ꯃꯉꯣꯟꯗ ꯎꯠꯊꯣꯛꯂꯨꯕ ꯌꯥꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯥ ꯍꯜꯂꯛꯑ ꯃꯥꯅꯦ ꯊꯣꯡꯗꯤ ꯍꯥꯡꯉꯝꯃꯤ ꯑꯩ ꯆꯪꯉꯒꯦ ꯏꯕꯨꯡꯉꯣ ꯏꯃꯥꯗꯤꯅꯦ ꯏꯆꯥ ꯍꯜꯂꯛꯇꯔꯦ ꯍꯥꯏꯗꯅ ꯉꯁꯥꯏꯗꯒꯤ ꯁꯣꯜꯂꯝꯂꯤꯕꯅꯦ ꯏꯆꯥ ꯋꯥꯔꯝꯂꯅꯤ ꯂꯥꯛꯑꯣ ꯉꯥꯛꯇ ꯐꯝꯂꯨ ꯂꯥꯛꯑꯣ ꯉꯥꯛꯇ ꯄꯣꯊꯥꯔꯨ ꯂꯥꯛꯑꯣ ꯍꯣꯏ ꯏꯃꯥ ꯑꯗꯣ ꯏꯃꯥꯗ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦꯅ ꯂꯩꯔꯝꯃꯤꯅꯦ ꯂꯥꯛꯑꯣ ꯆꯪꯉꯛꯑꯣ ꯂꯥꯛꯑꯣ ꯁꯤꯗ ꯐꯝꯂꯨ ꯂꯥꯛꯑꯣ ꯍꯥꯏꯌꯣ ꯀꯔꯤꯅꯣ ꯏꯆꯥꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯏꯃꯥ ꯀꯩꯁꯨꯕꯨꯗꯤ ꯂꯨꯕ ꯋꯥ ꯅꯠꯇꯦꯗ ꯁꯨꯝ ꯏꯃꯥꯗ ꯑꯩꯅ ꯈꯪꯍꯟꯅꯤꯡꯗꯅ ꯅꯆꯥꯅ ꯑꯗꯨꯝ ꯇꯧꯕꯅꯤ ꯍꯣꯏꯅꯦ ꯍꯥꯏꯔꯣꯁꯦ ꯏꯆꯥꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯀꯔꯤꯅꯣ ꯏꯃꯥꯁꯨ ꯈꯪꯅꯤꯡꯕꯅ ꯂꯥꯡꯇꯛꯅꯔꯦꯅꯦꯍꯦ ꯏꯃꯥ ꯑꯩ ꯃꯃꯥꯡꯗ ꯀꯣꯂꯦꯖ ꯆꯠꯄ ꯀꯨꯏꯗ꯭ꯔꯤꯉꯩ ꯅꯧꯔꯤꯉꯩ ꯃꯇꯝ ꯈꯔ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯂꯛꯅꯗꯅ ꯀꯔꯦꯝ ꯀꯊꯥꯏꯅꯗꯅ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯑꯗꯨꯝ ꯇꯧꯋꯦꯅꯦ ꯏꯃꯥꯗ ꯅꯣꯡꯃ ꯋꯥꯔꯤ ꯂꯤꯔꯝꯗ꯭ꯔꯦ ꯏꯃꯥ ꯑꯩ ꯀꯣꯂꯦꯖ ꯇꯝꯕ ꯇꯣꯛꯑꯒꯦ ꯀꯥꯏꯅ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯑꯩꯉꯣꯟꯗ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯇꯧꯈꯤꯕ ꯅꯨꯄꯤ ꯑꯃꯀꯣ ꯈꯪꯍꯧꯗꯅ ꯉꯔꯥꯡꯁꯦ ꯏꯃꯥ ꯑꯩꯉꯣꯟꯗ ꯂꯥꯜꯂꯦ ꯃꯥꯅ ꯇꯧꯈꯤꯕ ꯃꯌꯥꯝꯗꯣꯅ ꯍꯥꯏꯖꯔꯛꯑꯦꯕꯀꯣ ꯏꯃꯥ ꯑꯗꯨꯒ ꯉꯁꯤ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯅ ꯑꯃꯨꯛ ꯐꯣꯡꯗꯣꯔꯛꯄ ꯋꯥꯅꯤꯗ ꯏꯃꯥ ꯑꯩꯅꯗꯤ ꯌꯥꯈꯤꯗꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯀꯣꯂꯦꯖꯀꯤ ꯑꯩꯒ ꯇꯤꯟꯅꯕ ꯏꯃꯥꯟꯅꯕ ꯑꯃꯅ ꯏꯃꯥ ꯑꯗꯨ ꯅꯨꯄꯤꯗꯣ ꯑꯩꯈꯣꯏ ꯀꯣꯂꯦꯖꯀꯤ ꯐꯥꯎꯟꯗꯔꯒꯤ ꯃꯆꯥꯅꯨꯄꯤꯅꯦꯅ ꯍꯥꯏꯔꯛꯄꯩ ꯋꯥꯅꯤꯗ ꯏꯃꯥ ꯑꯗꯣ ꯑꯩꯅꯗꯤ ꯌꯥꯈꯤꯗꯕꯅꯤ ꯍꯩꯃꯥ ꯀꯌꯥꯇꯅꯣ ꯌꯦꯡꯉꯣꯃꯤ ꯇꯧꯕ ꯀꯌꯥꯇ ꯉꯝꯃꯤꯃꯣ ꯌꯦꯡꯉꯣꯃꯤ ꯏꯆꯥꯗ ꯑꯗꯨꯝꯅꯒ ꯍꯥꯏꯔꯛꯂꯤꯕ ꯑꯣ ꯏꯆꯥꯅ ꯌꯥꯈꯤꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒꯨꯝꯕꯒꯤ ꯋꯥꯈꯜ ꯏꯆꯥꯁꯤꯗꯤ ꯍꯧꯖꯤꯛ ꯆꯪꯍꯩꯅꯨꯀꯣ ꯃꯇꯝ ꯋꯥꯠꯂꯤ ꯏꯆꯥꯁꯤꯗꯤ ꯏꯆꯥꯅ ꯅꯤꯡꯖꯔꯤꯕ ꯁꯤꯡꯗꯣ ꯊꯨꯡꯂꯕ ꯃꯇꯝꯗꯅꯦ ꯃꯁꯥꯅ ꯑꯗꯨꯝ ꯂꯥꯛꯆꯒꯗꯕꯅꯤ ꯏꯆꯥꯁꯤꯗꯤ ꯌꯥꯗꯦꯗ ꯏꯃꯥ ꯑꯩꯁꯨ ꯀꯥꯏꯗꯩꯅꯣ ꯑꯗꯨꯝ ꯁꯦꯡꯅ ꯍꯥꯏꯗꯣꯛꯈꯤꯕꯅꯤ ꯑꯩ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜ ꯂꯩꯇꯦ ꯑꯩꯗꯤ ꯑꯩꯅ ꯅꯤꯡꯖꯔꯤꯕ ꯍꯣꯠꯅꯖꯔꯤꯁꯤꯡꯁꯦ ꯊꯨꯡꯗ꯭ꯔꯤ ꯐꯥꯎꯗꯤ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜ ꯂꯩꯇꯦ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯁꯪꯁꯥꯔꯁꯤꯗ ꯅꯨꯡꯁꯤꯖꯔꯤꯁꯦ ꯏꯃꯥ ꯈꯛꯇꯅꯤ ꯑꯇꯣꯞꯄ ꯀꯅꯥꯝꯇ ꯂꯩꯇꯦꯅ ꯑꯩꯅ ꯑꯗꯨꯝ ꯁꯦꯡꯅ ꯍꯥꯏꯈꯤꯕꯅꯦ ꯏꯃꯥ ꯍꯣ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ
adubu nupi macha adudi sel thum pai bagi macha masunido nakoi college ki founder ki macha oirabadi aduna ne kari kari tawrakadra phatta nungda thokadra haidani ima de amuksu khallubada pakhali bani ne he moi di tawge tangambani do ai khoi gi di mai cha tani cha gi ne haibada hanni yengbada kana sulai banati ima ne pakhal se ai pham cha pham khangloi dawri da tawri se kari kari tawrakadra haidana pakhali ne he makoi di sangal laiba sel pai bani tawge tawbanga makadori bani do ima khoi ga moi gi yengnaru rabadi khongban ga samudra ga oi ga dawri bani as ima di pakhale da tawri se kai ni ma pakhali dubu kai bu tawk toino aina moi da lal bu sunate moi na hayak bu do idi ya de dum hai seng na kai do wei pakhat toino pakhalu se ima amu kai sunat da kok sana ba adu bu ibu tam ngam bro moi di sel pai bani tawge tangam bani do isa na yarak ti hai dana sauri bani hai dana kari kari tawrak kadra hai dana ima di pakhali bani ne he nayam ba ma leidana na na ma leidana nang gida bang tele ko ni sunate tom tani do isa gi ne hai dana leiri ba sisu ima pakhali ko hoi ima adu budi chumme adu ima yam ka hena su khanjan biru da kasu tor oi ai so ai gi chatpham thok pa lai pham thok pa dum lai gani moi da kasu aina kai pa taw bu sunate kai no ima adu gi da mak te man hena yam khanjan man khre tokla si dai ma si wari se adu ima bhala pa kyam kui rage hoi hoi tokla si adu bu ima di ne lepham chapham khangloi dawri da tawri se kuidri ma su ngak oi re ima kasu khalo no se mi ama de hekta pangtong to ba pusi pang tawning ba ko ding taw ba ya ma nate adu ima ga si di ima na cha na chak tu thong biru rage karin sang thong sa no ima adum thong ge isa gi ne larik taw do dum taw jaru cha su waram lani do yani ima na cha dum thong ge cha na wa ba ge ima na wa ba ga yam na khene ima na thabak suru ga halai ni na cha na wari si di ima na wari do gi saru ahum thok ba ge ama phaw ai na wa ponte na cha dum thong lo ge adu karin sang thong sai no ima o phare phare isa na yadra ba di ne thong lo kari no cha na chaning ba ma hek thong lo hoi ma na cha kari no arai ba ma thong lo ge adu ima dum pothar lai bi horo na cha mu changjaru ki koi ma hoi hoi chang lo ai bu pakhat pa da luiri mi tawri se khara phagadra haidana college sida tamhal luraga mana haiba yade haidana mukhana chaina ba mu tholakadra haidana pakhat le mi tawri se ima babung ga dada ga lak jngai da chak to ai hana cha thoge sa sa anta thiro ba loi dribo haima kai noi bema nang babung ga dada ga puna sami naro chak ti loi ra bane nang babung ga dada ga sula ani puna sami naro karino nang hana cha ga sibo talle ma ta ayo hore ne nga ga doi ni dada na phange babung na phange moi da chak loi re kam ta hair khoino ai gem ta hana thiro ai cha kam ta college ba cha khage hoi hoi thira ga cha hana hek cha ro nang babung khoi do cha cha ba loi kan da nang dada khoi do hai ro ge cha na cha ro ko adu college cha lo thira ge ma kui roi ko pham ngatang tôi na dum thong ngom ni na sai sang thong je isu pat na de hai re haw nga si sang je dum tôi salam ni na wa isu hai re pat na ko wi ne sak cha ba su loi re ai wa khalam da lai thok lo re pung the ga mani ne ai college tu nem ta lo selu ki ta seng na ai na mangon da nu si kai na phung doi se ai na tok sa nai ni ka se khang nga cha la khang di mi mai ma ong se mabi ma ai na nu si kai na phung doi se harau ge hai di da na ai ngon da ngau na ri ba ken na ri ba me ama siga mana ya da bi ga tawe kayam kuina ma ya da bi da khang ma ngami ha ba do ai yengi ma kayam kuina khang ono do khang ani ma bo ai na thamoi seng na nung si kai na hai ba da ga ya ti ai na tok sanai se khang khar ba khang di mi adu bu ma na ti sungam ngam loi sa da ma taw ge su theng gre taw ji फजबीना लेनमदा तोंपोक लेफम अमदि ममागी ममिंग हंगलउ हाइना हाइखिबा अदु हंगलबरा हाइना हंगलगलमी लेनमना सुंगरांग उचिना चिना हंगहौरे हाइना हाइरमी तोंपोकी मफम जगा अदुसु यामना सेंगना ताकलमी ममागी ममिंग सु हाइरमी महागना तोंपोकदा हंगबगी वारी पुम्बसु फजबीदा लोइना तमलमी फजबी यामना हराउरमी आई वखल असिना फजबीबु खंदुना असुम लेबदा ngaihogdoribra kainom toksele mana tongpokte laman khungani kaina ngarang ngahan aingonda haikiba wari aduna asengba chumba oina toroklabadi taseng maga nuksina khrabadi aidi aina sakachariba aina khanjariba sapuna magari mata gadoribani aina mahak nuksi aibase mahak khadik tawar busu khangpham thoidana aduga mahak na aingonda stompokpu nuksi ba sage kaina adubu
ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯁꯤꯜꯍꯧꯗ꯭ꯔꯕꯗꯤ ꯇꯧꯍꯧꯗ꯭ꯔꯕꯗꯤ ꯇꯣꯝꯄꯣꯛꯀ ꯍꯌꯦꯡ ꯑꯣꯏ ꯇꯥꯅ ꯅꯨꯡꯁꯤꯅꯈ꯭ꯔꯕꯗꯤ ꯑꯩꯗꯤ ꯄꯨꯔꯥ ꯑꯁꯥ ꯀꯥꯏꯍꯧꯔꯅꯤ ꯑꯩꯅ ꯅꯤꯡꯖꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯄꯨꯡꯃꯥꯡ ꯃꯥꯡꯒꯗꯧꯔꯤꯕꯅꯤ ꯑꯃꯠꯇ ꯊꯨꯡꯂꯣꯏꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯇꯣꯝꯄꯣꯛꯄꯨ ꯑꯩꯅ ꯈꯔ ꯗꯞ ꯅꯨꯡ ꯇꯧꯗꯅ ꯀꯤꯍꯟꯗ꯭ꯔꯗꯤ ꯌꯥꯔꯣꯏ ꯅꯠꯇ꯭ꯔꯗꯤ ꯃꯈꯣꯏ ꯑꯅꯤ ꯑꯣꯏ ꯇꯥꯅ ꯅꯨꯡꯁꯤꯅꯈ꯭ꯔꯗꯤ ꯍꯌꯦꯡ ꯐꯔꯛ ꯇꯥꯔꯛꯀꯅꯤ ꯑꯩꯉꯣꯟꯗ ꯑꯗꯨꯅ ꯑꯩ ꯇꯣꯝꯄꯣꯛꯇ खर कियन खोलन खर मागा लोइनब थेंगनब माना अइना पंगाई ता हाइजलगा खर तौरगे तान चप चारे तोंपोकसो सिदा लाए असि कौशलगा अइना मगोंदा कई कइनो खर पंगाई हाइजलगा सौलगा लोरे तोंपो ताब्रा सिदा मुक लाओ आइबुरो होइने नंगोंदनिने नंगोंदा नत्रदि लंबी सिदा कना लाके लाओ नंग अमता सिदा अइना मंगोंदा करी करीनो खर साउना पंगाई ताइजलगा लोरे नत्रदि तमंगम्ब्रो ओइ तान नुसिना खरदि का खरदि सिनु पोआजे वंगांग संगांग जिगा फिबम मता जिगा करीनो अइ कौबिरबो अदम हाइबियो यानी लाउने सिदा फम लाउने मी ताबो याबो वा नतेने अदुना नि नैना नमु कौशलिबसे अस तंगरे सही तवइबा मीना करी करीनो खर ngang रे इने नंगना फजाबेबो पामबगी नुसिरे खोले मंगोंदा फोंदोकनी काना हाइबा ताइने मदो तौगनो हाना खंद्रिङै ओइरसु हौजिक्तिने अइना हारिबसिनी फजाबिसे अइगा सही मंगा सुमना नुसिनारक्लबनी लुहोंगदबगी मतम थानादुना लैरबनी असिदा नंगना फरक तासरक्लबदी नंग अइबु फते हाइगनको खंद्रिङै ओइरसु हौजिक्ति खंगेदना असिदगी वखल थादो मागी केनो हाइसिबो अइ ग्याल अमा ताद्रे फजाबिगा अइगदी कैसुसु मै लेनदना सोमना हाबिरिदो मी ओनरमनी अइ ओइरमोय अइना खंगगनी हारिसे मीना हाइनरक्पगी तमक्पगिनिने नंगोंदा हारिसे अदो खंद्रिङै ओइरे हौजिक्ति अइना हारिबसिनी मागी वखल थादो करिगुंबा अइना हाइबसिदा थवै उसितदना नंगना अदम कंदुना लैरबदी नंग अफबा ओइरोय खंगेदना अइसे कनानो हाइब नंग मसक खंगकदबनी मतमदुदा हौजिक फजना अइना हाइङै एसिदने मागी वखल थादो खंगेदना कइनो तौरसिबु कॉलेजसिबु अंगाउपै ngata तमबो केनोम तौरिमी फसेबीबो अइ खंगनै गायनम तौसली तोन थोपनी मोइसि यारे चलो तसेंगना कॉलेज नतब जगह अमरमदि नंग अइ इगुन खंगदमने अदुबो कॉलेज निना खन्ना चैना तौबसु नुवाइते अदन अइ हन्थरगे कइनो अइना गागिबो म्याम असिदा नंगना नोंथदर मुरमुरम सोंदरम लेबिदो चलो यारे करिगुंबा अइना हारिबो वफम सिंग असे नंग फजाबीदा तमथोलबा नंग अफबो ओइरोय खंगेदना चलो असेंबा चुंबा खंगदना हाना हेक्तने मीबो अदुमाइना ngangodo तौबिगनो अइगा फजाबीगा करि चुमै लेनदे अइ चले सी ओइरबदी अइना निंगबगैदि थुंगनिदना मा अइना चै खर कियन गरे अद सोइदना मा फजाबीना मगोंदा नुसी हाइरगसु यारक्लरोयबा करिगुंबा हाना हाइरमलगसु मा यानिंगमगसु याररोयदना सिनिदना सुमाइना खर कदर ख तौद्रदि काइदगी अइना पामजब पसकु कमाइना फंगदिनो नाकल अमरोमदा तोंपोकी लैफमगा ममागी ममिंगा खंगलकपदगी हराउदुना फजबीना कॉलेज अदुमक्तदा लैबा अमदा उसिंदुना लैनम्बु चानिंगबा कया अचाथक पिजरमी फजबीसु यामना हराउरमी लैनमसु तौरिबो मओंग अदु उबदा ngakladuna चारमी कैदौरजानो इताउ कांतदो ngasiदी लाक्तिने मसा कंगमद्रजाला माबो नुवाइते मा लाक्तबसे अइगा फमिनरगा हराउ तौजबनेबा हराउजबने लाक्ते नुवाइते इता नंगी सेचिंगनारे इको अइबो अचाबो सुता ताना पिजरे अदुगा हंदक नमु करी मु हाइदिनो अइ पखलेको इस लोइरे इतासिदी माना हाना खंजिले एमे अइना केनोम ता हाइगेना खलिङै सिदा नंग पांगबै पांबिबा मतिंग अमदगा पांबियोबा तु अइना ngसाइना खंखरबनेबा नंग कैनोमा सोइदना हाइरानी से हंदक नमु करी मु तौदोइनोबा अइ ngमरोइको ngarang hangidusu ai ya pakat-pakat na tawrini adu amukasu ama mo haisala adi ai ngamaroy ko isloi heta hanaki sidi kisu luban nate kaino tana aina photo ki ba haki ba do amta yabi yo na tana kara haibi ba aduga ma phone pa de phone number do amkat lawir o ba sita adu di ngamaroy ta id kara dagi ngarang hangidu phawba kina tawi kanda amu ama mo haisali phone number law kana is ai ngamaroy ta फरे तादुदी आइदी तसेंग इचम चमना वखल सिदा कॉलेज सिदा आइना ख्वाइदगी नुसिबसु इता खतनी अदुनी इतान हर हराउ यारकनी खंदन आइदी ताद इचम चमना फोंदोक चरबनी तान अदुम हाइरकनी हाबदेदी खनलुदे फरे इता इतान यानिंग्रदि हाइरोनो आइसु खंता हौदना इतान हराउ यारकनी खंदन हाइरबनी फरे आइ लाले अस आइगी
ꯂꯥꯏꯕꯛꯁꯦ ꯀꯔꯤꯅꯣ ꯈꯪꯗꯦ ꯃꯤ ꯇꯧꯔꯤꯁꯦ ꯀꯥꯜꯂꯦ ꯐꯨꯅꯤ ꯀꯥꯟꯗ꯭ꯔꯦ ꯐꯨꯅꯤ ꯍꯥꯏꯕꯒꯤ ꯆꯥꯡꯗꯨꯗ ꯑꯗꯨꯝ ꯂꯩꯔꯦ ꯃꯤ ꯐꯔꯦꯁꯦ ꯏꯇꯥ ꯑꯩ ꯍꯥꯏꯔꯒꯦꯁꯦ ꯌꯥꯔꯦ ꯀꯔꯤꯅꯣ ꯈꯪꯗꯦ ꯃꯤ ꯇꯧꯔꯤꯁꯦ ꯑꯗꯨꯅꯦꯕ ꯏꯇꯥꯅ ꯑꯗꯨꯃꯥꯏꯅ ꯌꯥꯕꯤꯔꯛꯇ꯭ꯔꯗꯤ ꯑꯩꯗꯤ ꯀꯅꯥꯗ ꯍꯥꯏꯔꯨꯗꯣꯏꯅꯣ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯈꯟꯖꯕ ꯅꯨꯡꯁꯤꯖꯕꯁꯨ ꯏꯇꯥ ꯈꯛꯇꯅꯤ ꯑꯇꯩꯁꯤꯡꯁꯤꯁꯨ ꯑꯃꯠꯇ ꯑꯩꯒ ꯂꯨꯅ ꯀ꯭ꯂꯣꯁ ꯑꯣꯏꯅ ꯂꯣꯏꯅꯕꯁꯨ ꯅꯠꯇꯦ ꯏꯇꯥ ꯈꯛꯇꯪ ꯂꯣꯏꯅꯔꯒ ꯏꯇꯥꯅ ꯑꯃꯨꯛ ꯌꯥꯔꯛꯇ꯭ꯔꯗꯤ ꯑꯗꯣ ꯀꯔꯝ ꯀꯥꯟꯗ ꯍꯥꯏꯗꯣꯏꯅꯣ ꯀꯩꯅꯣ ꯃꯤꯇꯥ ꯅꯪꯕꯨ ꯌꯥꯝ ꯊꯨꯖꯜꯂꯛꯏꯁꯤꯕꯣ ꯃꯇꯥꯡ ꯆꯥꯕ ꯇꯟꯖꯥ ꯑꯃꯗ ꯍꯥꯏꯗꯧꯅꯦ ꯍꯧꯖꯤꯛꯄꯨ ꯀꯔꯝꯍꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯅꯪ ꯁꯤꯗꯤ ꯊꯨꯖꯜꯂꯛꯈ꯭ꯔꯦꯍꯦ ꯑꯣꯟꯊꯣꯛꯅ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ ꯏꯇꯥ ꯑꯩ ꯌꯥꯝ ꯊꯨꯅ ꯍꯥꯏꯍꯟꯅꯤꯡꯕ ꯑꯗꯨꯅꯅꯤ ꯌꯥꯔꯦ ꯏꯇꯥ ꯂꯥꯛꯑꯣ ꯑꯩꯅꯅꯦ ꯍꯦꯛ ꯇꯥꯟꯖꯥ ꯆꯥꯕ ꯑꯃꯗꯅꯦ ꯍꯦꯛꯇ ꯍꯥꯏꯔꯗꯧꯅꯦ ꯑꯗꯣ ꯀ꯭ꯂꯥꯁ ꯌꯥꯎꯔꯁꯤ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯄꯨꯡꯁꯨ ꯇꯥꯗꯣꯏ ꯇꯧꯔꯝꯃꯅꯤꯌꯦ ꯁꯤ ꯅꯨꯄꯤꯁꯦ ꯑꯃꯨꯛ ꯆꯪꯉꯦꯅ ꯑꯁ ꯇꯟꯈ꯭ꯔꯦꯗ ꯑꯩꯕꯣ ꯀꯩꯅꯣ ꯃꯤ ꯃꯥꯅ ꯈꯜꯂꯤꯁꯤꯕꯣ ꯉꯥꯎꯔ ꯆꯥꯠꯂ ꯁꯤꯕꯣ ꯁꯤ ꯂꯦꯞꯄꯒ ꯌꯦꯡꯉ ꯑꯗꯨꯝ ꯂꯩꯌꯦꯃꯤ ꯀꯩꯅꯣ ꯃꯤꯇꯥꯁꯤꯅ ꯇꯧꯔꯤꯁꯤꯕꯣ ꯂꯦꯞꯇꯅꯒ ꯂꯩꯔꯦꯃꯤ ꯁꯤꯗ ꯑꯩꯕꯨ ꯑꯁ ꯀꯩꯅꯣ ꯃꯥꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯤꯕꯨ ꯏꯇꯥ ꯂꯥꯛꯑꯣ ꯀꯔꯤꯅꯣ ꯇꯧꯔꯤꯗꯨꯕꯣ ꯍꯣꯏ ꯂꯥꯛꯑꯦ ꯏꯇꯥ ꯃꯇꯥ ꯑꯃꯒꯤ ꯅꯨꯄꯤꯅꯤꯅ ꯄꯨꯔꯥ ꯉꯥꯎꯔꯦ ꯍꯥꯏꯕ ꯌꯥꯔꯦ ꯑꯁꯤꯗꯤ ꯀꯩꯅꯣ ꯃꯥꯅ ꯀ꯭ꯂꯥꯁ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯥꯇ꯭ꯔ ꯃꯌꯥꯝꯁꯤꯒꯤ ꯃꯃꯥꯡꯁꯤꯗ ꯃꯥꯅ ꯑꯁꯨꯝꯅ ꯑꯩꯉꯣꯟꯗ ꯇꯧꯔꯤꯁꯤꯕꯣ ꯑꯁ ꯀꯩꯗꯧꯔꯣꯏꯗꯧꯔꯤꯗ ꯑꯩꯕꯣ ꯀꯩꯅꯣ ꯏꯇꯥ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯗꯨꯕꯣ ꯃꯤ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗ ꯀꯩꯅꯣ ꯏꯇꯥ ꯅꯪꯅ ꯄꯪꯄꯥꯠꯇ ꯄꯥꯈꯠꯂꯤꯗꯨꯕꯣ ꯏꯇꯥ ꯅꯪ ꯁꯤꯗꯤ ꯑꯩ ꯀꯤꯕ ꯑꯃ ꯌꯥꯎꯁꯜꯂꯛꯀꯗꯣꯔꯤꯀꯣ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦꯃꯤ ꯅꯪ ꯇꯧꯔꯤ ꯃꯑꯣꯡꯗꯣ ꯀꯩꯅꯣ ꯃꯤ ꯀꯩꯅꯣ ꯏꯇꯥ ꯎꯁꯤꯜꯂꯛꯇ꯭ꯔꯗꯤ ꯈꯪꯕ꯭ꯔꯥ ꯀꯩꯗꯧꯕꯩ ꯅꯪꯅ ꯌꯥꯝ ꯀꯤꯔꯤꯗꯨꯕꯣ ꯑꯩ ꯂꯩꯁꯤꯗꯤ ꯃꯇꯥ ꯑꯃꯅꯤ ꯀꯩꯅꯣ ꯁꯤ ꯅꯨꯄꯤꯁꯤꯕꯣ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯗꯤ ꯑꯩꯕꯨ ꯀꯃꯥꯏꯅ ꯅꯣꯡꯃꯩ ꯀ꯭ꯂꯥꯁ ꯌꯥꯎꯗꯣꯏꯁꯤꯕꯣ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦꯃꯤ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗ ꯀꯩꯕꯨ ꯈꯜꯂꯤꯅꯣ ꯈꯪꯗꯦ ꯑꯁ ꯑꯩꯕꯨ ꯃꯊꯥ ꯁꯥꯔꯦꯗ ꯏꯇꯥ ꯑꯩ ꯉꯁꯥꯏꯗꯤ ꯌꯥꯗ꯭ꯔꯣ ꯑꯩ ꯃꯑꯣꯡꯗꯣ ꯅꯪꯅ ꯑꯃꯨꯛ ꯄꯪꯀꯤꯗ ꯀꯤꯔꯤꯗꯣ ꯀꯩꯒꯤꯅꯣ ꯑꯩꯅꯤ ꯂꯩꯔꯤꯁꯦ ꯑꯩ ꯂꯩꯔꯒ ꯅꯪꯅ ꯌꯥꯝ ꯀꯤꯔꯤꯗꯣ ꯀꯩꯅꯣ ꯀꯅꯥꯅ ꯑꯩꯈꯣꯏꯗ ꯀꯩꯗꯧꯕ ꯉꯝꯗꯣꯔꯤꯒꯦ ꯏꯇꯥ ꯅꯪꯒꯤ ꯃꯑꯣꯡꯁꯦ ꯑꯩ ꯁꯨꯝ ꯀꯤꯔꯒꯅꯦ ꯄꯥꯈꯠꯄꯗꯤ ꯂꯥꯏꯗꯅ ꯅꯣꯛꯅꯤꯡꯕ ꯑꯃ ꯁꯨꯝ ꯌꯥꯎꯁꯜꯂꯛꯑꯦꯀꯣ ꯀꯔꯤ ꯋꯥꯈꯜꯅꯣ ꯅꯪꯅ ꯇꯧꯔꯤꯗꯨꯕꯣ ꯃꯌꯥꯝ ꯃꯃꯥꯡꯗꯨꯗ ꯃꯤ ꯑꯝꯇ ꯂꯩꯇꯕ ꯇꯟꯖꯥꯗ ꯇꯧꯕꯁꯨ ꯅꯠꯇꯕ ꯏꯁ ꯅꯪ ꯁꯤꯗꯤ ꯉꯝꯃꯤꯍꯦ ꯏꯕꯦꯝꯃ ꯀꯩꯅꯣ ꯐꯖꯕꯤꯒ ꯂꯩꯅꯝꯕꯅ ꯑꯁꯨꯛ ꯍꯔꯥꯎꯅ ꯊꯣꯛꯂꯛꯂꯤꯕꯁꯤꯕꯣ ꯑꯩꯅ ꯉꯁꯥꯏ ꯇꯣꯝꯄꯣꯛꯇ ꯉꯥꯡꯈꯤꯕ ꯍꯥꯏꯈꯤꯕ ꯃꯌꯥꯝ ꯑꯗꯨꯕꯨ ꯐꯖꯕꯤꯗ ꯇꯝꯈ꯭ꯔꯕ ꯖꯥꯠꯂꯥ ꯃꯈꯣꯏꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯊꯣꯛꯂꯛꯂꯤꯕꯁꯤꯕꯣ ꯑꯩꯕꯨ ꯑꯁ ꯑꯗꯨꯒ ꯑꯃꯨꯛ ꯂꯣꯏꯅ ꯍꯥꯏꯗꯣꯛꯂꯝꯂꯕꯗꯤ ꯄꯨꯡꯃꯥꯡ ꯃꯥꯡꯒꯗꯧꯔꯤꯅꯤ ꯇꯧꯔꯤꯁꯦ ꯇꯁꯦꯡꯅ ꯑꯩꯅ ꯍꯥꯏꯖꯟꯈꯤꯕ ꯃꯌꯥꯝ ꯑꯗꯨ ꯐꯖꯕꯤꯗ ꯇꯣꯝꯄꯣꯛꯅ ꯇꯝꯂꯝꯂꯕꯗꯤ ꯑꯁ ꯑꯩ ꯑꯃꯨꯛ ꯕꯤꯔꯥ ꯀꯥꯗꯅ ꯇꯣꯛꯑꯅꯤꯁꯦ ꯇꯧꯔꯤꯁꯦ ꯏꯇꯥ ꯉꯁꯤꯗꯤ ꯍꯥꯏꯗ꯭ꯔꯦꯗꯅ ꯑꯗꯣ ꯇꯟꯖꯥ ꯆꯥꯕ ꯑꯝꯗ ꯍꯥꯏꯅꯤ ꯍꯥꯏꯕꯗꯣ ꯍꯌꯦꯡ ꯑꯣꯏꯅ ꯁꯣꯏꯗꯅ ꯍꯥꯏꯕꯤꯌꯨꯀꯣ ꯍꯣꯏ ꯏꯇꯥ ꯍꯣꯏꯕ ꯏꯇꯥ ꯑꯩꯅ ꯍꯥꯏꯅꯤ ꯍꯥꯏꯔꯗꯤ ꯑꯗꯨꯝ ꯍꯥꯏꯔꯗꯧꯅꯤ ꯑꯩꯅ ꯍꯪꯉꯛꯀꯅꯤ ꯍꯥꯏꯔꯗꯤ ꯃꯥꯒꯤ ꯂꯩꯐꯝꯒ ꯂꯣꯏꯅ ꯍꯪꯉꯛꯏꯗꯣ ꯑꯗꯨꯝ ꯍꯥꯏ ꯂꯩꯃꯤ ꯍꯦꯛ ꯇꯟꯖꯥ ꯆꯥꯕꯒꯅꯦ ꯍꯌꯦꯡ ꯑꯣꯏꯔꯁꯨꯅꯦ ꯑꯩꯅ ꯍꯦꯛꯇ ꯍꯪꯒꯗꯧꯅꯤ ꯂꯧꯔꯛꯑꯗꯧꯅꯤ ꯄꯥꯏꯔꯝꯃꯗꯤ ꯐꯣꯟ ꯅꯝꯕꯔ ꯀꯩꯁꯨ ꯈꯜꯂꯨꯔꯅꯨꯕ ꯑꯗꯨꯅꯤ ꯏꯇꯥ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯗꯤ ꯐꯩꯗꯅ ꯑꯗꯨꯗꯤ ꯅꯠꯇꯦ ꯉꯁꯥꯏꯗꯨꯗꯤ ꯑꯩꯗꯤ ꯄꯥꯈꯠꯂꯨꯔꯕꯅꯤ ꯃꯤ ꯐꯔꯦ ꯍꯌꯦꯡ ꯁꯣꯏꯗꯅ ꯑꯝꯇ ꯂꯧꯕꯤꯌꯨꯀꯣ ꯀꯩꯅꯣ ꯐꯖꯕꯤ ꯍꯥꯏꯁꯤꯅ ꯉꯁꯥꯏ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯗꯨꯕꯨ ꯀ꯭ꯂꯥꯁ ꯃꯅꯨꯡꯗ ꯆꯪꯉꯛꯑꯒ ꯃꯥꯅ ꯏꯐꯣꯡ ꯐꯣꯡꯅ ꯃꯌꯥꯝ ꯃꯃꯥꯡꯗꯨꯒ ꯇꯧꯔꯤꯗꯨꯕꯨ ꯑꯁꯨꯝꯅ ꯁꯨꯝ ꯅꯣꯡꯃꯒꯤ ꯁꯨꯝ ꯑꯩꯉꯣꯟꯗ ꯐꯔꯛ ꯇꯥꯕ ꯑꯀꯥꯏꯕ ꯑꯌꯦꯠꯄ ꯑꯗꯨꯝ ꯄꯤꯁꯜꯂꯛꯑꯕꯗꯤ ꯀꯃꯥꯏꯅꯅோ ꯑꯩꯅ ꯂꯥꯏꯔꯤꯛ ꯇꯝꯒꯗꯣꯏꯁꯤꯕꯨ ꯂꯥꯛꯀꯗꯣꯏꯁꯤꯕꯨ ꯀꯣꯂꯦꯖ ꯑꯁꯤꯗ ꯇꯟꯕ ꯑꯃ ꯌꯥꯎꯁꯜꯂꯛꯑꯦꯃꯤ ꯋꯥꯅ ꯃꯔꯣꯟ ꯑꯃ ꯋꯥꯕꯅꯦ ꯉꯁꯥꯏ ꯀ꯭ꯂꯥꯁꯇ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧꯗꯨꯒ ꯑꯁ ꯌꯥꯝ ꯇꯜꯂꯦꯗ ꯑꯩ ꯈꯜꯂꯨꯔꯒ ꯃꯌꯥꯝ ꯃꯃꯥꯡꯗꯨꯗ ꯑꯩꯕꯨ ꯌꯥꯝꯅ ꯆꯒꯠ ꯆꯒꯠ ꯇꯧꯕ ꯃꯤꯒꯤ ꯇꯥꯏꯞꯇ ꯃꯤꯁꯤꯡꯅ ꯂꯣꯏꯅ ꯈꯟꯅꯔꯝꯃꯅꯤꯕ ꯀꯩꯁꯨ ꯂꯥꯟꯖꯗꯕ ꯀꯩꯁꯨ ꯇꯧꯖꯗꯕ ꯑꯩꯕꯨ ꯑꯁ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯗ ꯍꯟꯗꯛ ꯃꯇꯥꯡꯁꯤ ꯀꯔꯤꯅꯣ ꯈꯪꯗꯦ ꯈꯜꯂꯔꯣꯏ ꯀꯩꯁꯨ ꯇꯧꯔꯣꯏꯅ ꯈꯟꯖꯔꯝꯕꯅꯤ ꯇꯧꯅꯤꯡꯕ ꯇꯧꯖꯁꯅꯨ ꯃꯋꯥ ꯂꯧꯗꯦ ꯍꯥꯏꯅ ꯂꯩꯔꯝꯕꯅꯤ ꯑꯗꯨꯒ ꯃꯌꯥꯝ ꯃꯃꯥꯡꯗ ꯏꯐꯣꯡ ꯐꯣꯡꯅ ꯎꯁꯤꯠ ꯊꯑꯣꯏꯗꯕꯒꯤ ꯃꯑꯣꯡꯗ ꯇꯧꯁꯜꯂꯛꯄꯁꯤꯗꯤ ꯌꯥꯝ ꯏꯀꯥꯏꯗ ꯈꯜꯂꯨꯔꯒ ꯑꯩꯅ ꯋꯥꯈꯜ ꯑꯃꯗ ꯐꯝꯃ ꯂꯩꯊꯣꯛꯏꯁꯤꯗꯤ ꯉꯥꯏꯔꯝꯃꯅꯤꯅꯦ ꯑꯉꯥꯡꯗꯣ ꯑꯁ ꯐꯤꯔꯣꯜ ꯑꯝꯇ ꯍꯣꯡꯗꯣꯛꯂꯛꯈꯤꯒꯦ ꯑꯩ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯊꯣꯛꯄꯗꯤ ꯌꯥꯔꯣꯏ ꯃꯥꯅ ꯌꯥꯔꯛꯄꯒꯤ ꯋꯥꯈꯜꯗ ꯉꯥꯏꯔꯒ ꯑꯗꯨꯝ ꯂꯩꯕꯗꯤ ꯑꯣꯏꯔꯔꯣꯏ ꯑꯩꯅ ꯈꯔ ꯇꯥꯛꯁꯟꯗ꯭ꯔꯗꯤ ꯉꯁꯥꯏ ꯏꯇꯥꯅ ꯍꯥꯏꯕ ꯃꯐꯝꯗꯨꯗ ꯆꯠꯂꯒ ꯊꯤꯔꯨꯔꯒꯦ ꯑꯗꯨꯒꯅꯦ ꯃꯣꯏ ꯃꯌꯨꯝꯗꯨꯗ ꯍꯦꯛꯇ ꯆꯪꯁꯤꯜꯂꯒ ꯑꯩ ꯇꯧꯗꯅꯅꯦ ꯈꯔ ꯅꯧꯊꯁꯟꯅꯗꯅ ꯀꯩꯅꯣ ꯈꯔ ꯄꯪꯉꯥꯡꯇ ꯉꯥꯡꯁꯜꯂꯒꯅꯦ ꯋꯥꯈꯜ ꯑꯣꯟꯅꯕ ꯑꯩ ꯇꯧꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯑꯁꯨꯝꯅ ꯁꯨꯝ ꯂꯩꯔꯒꯅꯦ ꯌꯥꯔꯛꯀꯅꯤ ꯍꯥꯏꯕꯁꯨ ꯊꯥꯖꯗꯦ ꯑꯩ ꯆꯠꯅꯕ ꯑꯝꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯁꯤ ꯅꯠꯇꯅ ꯑꯇꯩ ꯀꯩꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯑꯩꯅ ꯃꯉꯣꯟꯗ ꯁꯥꯎꯗꯨꯅ ꯗꯞ ꯅꯨꯡ ꯇꯧꯔꯨꯔꯒ ꯀꯩꯁꯨ ꯑꯩꯉꯣꯟꯗ ꯀꯥꯟꯅꯕ ꯐꯪꯉꯣꯏꯕ ꯊꯦꯝꯃꯒꯅꯦ ꯇꯧꯁꯤꯟꯅꯔꯒꯅꯦ ꯈꯔ ꯅꯧꯊꯗꯅ ꯇꯧꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏꯕ ꯑꯩ ꯈꯪꯉꯦꯕ ꯃꯉꯣꯟꯗ ꯁꯥꯎꯔꯒ ꯆꯩꯔꯒꯗꯤ ꯀꯩꯁꯨ ꯑꯩꯅ ꯈꯟꯖꯔꯤꯕꯁꯤꯡꯁꯦ ꯊꯨꯡꯉꯣꯏꯕ ꯃꯥꯅ ꯍꯦꯛ ꯌꯥꯔꯛꯄꯒꯅꯦ ꯑꯩꯅ ꯀꯩꯗꯧꯏ ꯍꯥꯏꯕꯗꯨꯗꯤꯅꯦ ꯃꯃꯤꯠ ꯊꯦꯡꯅ ꯎꯍꯟꯒꯗꯕꯅꯤ ꯑꯩꯕꯨ ꯌꯥꯝꯅ ꯃꯥꯅ ꯎꯁꯤꯠ ꯊꯑꯣꯏꯗꯅꯒ ꯑꯩꯅ ꯍꯥꯏꯕꯗꯒ ꯊꯧ ꯁꯥꯗꯗꯅꯒ ꯇꯧꯔꯤ
ꯑꯩ ꯑꯝꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯑꯩꯅ ꯉꯥꯛꯇꯪꯒ ꯊꯦꯡꯕ ꯌꯥꯕ ꯅꯠꯇꯦ ꯐꯣꯟ ꯇꯧꯁꯜꯂꯛꯏꯕ ꯑꯣꯖꯥ ꯂꯥꯛꯑꯣꯏꯗ꯭ꯔꯥꯅ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗꯦ ꯇꯧꯔꯤꯁꯦ ꯉꯥꯏ ꯂꯩꯔꯝꯃꯅꯤ ꯉꯁꯤꯒꯤꯁꯨ ꯐꯣꯟ ꯑꯅꯤꯔꯛ ꯇꯧꯁꯜꯂꯛꯑꯝꯃꯕꯅꯤ ꯂꯥꯛꯑꯔꯣꯏꯗ꯭ꯔꯥꯅ ꯂꯥꯛꯑꯅꯤ ꯍꯥꯏꯕꯗꯒꯤ ꯇꯧꯔꯛꯈꯤꯗ꯭ꯔꯦ ꯉꯥꯏ ꯂꯩꯔꯝꯃꯅꯤ ꯑꯩ ꯊꯦꯡꯈ꯭ꯔꯦ ꯇꯧꯔꯤꯁꯦ ꯑꯗꯨꯕꯨ ꯑꯩꯅ ꯃꯌꯨꯝꯗ ꯆꯪꯒꯦ ꯈꯣꯠꯀꯦ ꯀꯥꯏꯅ ꯋꯥꯈꯜꯗꯗꯤ ꯌꯥꯝ ꯃꯨꯛꯇꯅꯒ ꯈꯟꯖꯔꯤ ꯑꯗꯨꯕꯨ ꯍꯣꯔꯦꯟ ꯉꯝꯗꯣꯏꯔꯥ ꯈꯪꯗꯦꯃꯤ ꯆꯪꯕꯕꯨ ꯉꯝꯗꯧ ꯃꯥꯟꯗꯦꯗ ꯑꯩ ꯈꯜꯂꯨꯔꯒ ꯀꯩꯗꯧꯕꯩ ꯉꯝꯃꯣꯏꯗꯣꯏꯅꯣ ꯑꯩꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯤꯅ ꯊꯨꯡꯒꯦ ꯈꯜꯂꯗꯤ ꯏꯀꯥꯏꯕ ꯊꯥꯗꯣꯛꯄ ꯇꯥꯔꯦ ꯆꯪꯗꯕ ꯌꯥꯗꯦ ꯃꯐꯝꯁꯤꯗꯤ ꯌꯧꯔꯦꯁꯦ ꯁꯥꯏ ꯖꯒꯥꯁꯤꯅꯤ ꯃꯥꯅ ꯉꯁꯥꯏ ꯇꯥꯛꯄꯗꯨꯗꯤ ꯑꯗꯣ ꯁꯥꯏꯗ ꯑꯁꯤꯗ ꯑꯉꯥꯡ ꯑꯅꯤ ꯆꯠꯂꯤꯁꯤꯗ ꯑꯝꯇ ꯍꯪꯉꯒꯦ ꯃꯣꯏ ꯌꯨꯝꯁꯦ ꯀꯔꯥꯏꯋꯥꯏꯗꯅꯣ ꯍꯥꯏꯗꯅ ꯑꯩꯅ ꯍꯟꯗꯛ ꯈꯔ ꯂꯥꯛꯇꯕꯁꯦ ꯏꯅꯦꯅ ꯑꯩꯕꯨ ꯇꯁꯦꯡꯅ ꯋꯥꯔꯧꯔꯝꯃꯗ꯭ꯔꯥ ꯈꯪꯗꯦ ꯇꯧꯔꯤꯁꯦ ꯑꯩꯅ ꯆꯠꯅꯤꯡꯉꯤꯕ ꯂꯥꯛꯅꯤꯡꯉꯤꯕꯁꯤꯗꯤ ꯃꯣꯏꯅ ꯈꯪꯉꯝꯗꯧ ꯅꯠꯇꯦꯗꯣ ꯁꯣꯝꯗꯅ ꯑꯩꯈꯣꯏ ꯃꯥꯅ ꯉꯝꯗꯗꯅ ꯂꯩꯔꯒ ꯀꯃꯥꯏꯅ ꯑꯩꯅ ꯁꯣꯝꯗ ꯆꯠꯇꯣꯏꯅꯣ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯃꯥꯁꯨ ꯃꯁꯥ ꯈꯔ ꯐꯔꯦ ꯍꯥꯏꯗꯅ ꯂꯥꯛꯄꯅꯤ ꯃꯣꯏꯒꯤ ꯆꯥꯛ ꯏꯁꯤꯡ ꯑꯝꯇ ꯊꯣꯡꯗꯣꯛꯄꯤꯔꯨꯈꯤꯒꯦ ꯑꯩ ꯀꯩꯅꯣ ꯁꯣꯁꯤꯅ ꯑꯃꯨꯛ ꯍꯥꯡꯕ ꯌꯥꯗ꯭ꯔꯤꯁꯤꯅ ꯑꯣ ꯌꯥꯔꯦ ꯀꯅꯥꯔꯥꯗ ꯅꯨꯄꯤ ꯑꯃ ꯊꯣꯡ ꯍꯥꯡꯉꯤꯁꯤꯕꯣ ꯃꯣꯏ ꯃꯆꯥꯅꯨꯄꯤꯒ ꯑꯣꯏꯖꯥꯠꯂꯣ ꯀꯅꯥꯅ ꯑꯩꯕꯨ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯤꯃꯤ ꯇꯧꯔꯤꯁꯤꯕꯣ ꯌꯨꯝꯗꯤ ꯆꯨꯝꯃꯤꯁꯦ ꯑꯉꯥꯡꯁꯤꯡꯗꯨꯅ ꯍꯥꯏꯔꯝꯃꯤ ꯌꯨꯝ ꯁꯤ ꯌꯨꯝꯁꯤꯅꯤ ꯑꯩ ꯉꯥꯛꯇꯪ ꯌꯦꯡꯈꯤꯒꯦ ꯍꯩꯃꯥ ꯆꯪꯈ꯭ꯔꯦꯃꯤ ꯃꯣꯏ ꯏꯃꯨꯡꯒꯤ ꯃꯤ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯁꯣꯏꯗꯅ ꯃꯆꯥꯅꯨꯄꯤꯒ ꯃꯥꯜꯂꯦ ꯑꯁ ꯑꯩ ꯇꯟꯖꯥꯁꯤꯗ ꯆꯪꯉꯔꯣꯏꯒꯦꯗ ꯁꯣ ꯍꯥꯡꯉꯒ ꯆꯪꯉꯤꯃꯤꯅ ꯃꯣꯏ ꯏꯃꯨꯡꯒꯤ ꯃꯤ ꯑꯝꯇ ꯂꯩꯔꯝꯃꯔꯣꯏꯕ ꯈꯪꯉꯦꯕ ꯍꯧꯖꯤꯛ ꯃꯃꯥꯁꯨ ꯂꯩꯔꯝꯃꯣꯏꯕ ꯑꯁ ꯑꯩ ꯅꯣꯡꯃ ꯑꯣꯏꯅ ꯐꯖꯅ ꯂꯥꯛꯑꯒꯦ ꯉꯁꯤꯗꯤ ꯍꯜꯂꯒꯦ ꯏꯁ ꯀꯔꯤꯅꯣ ꯃꯤ ꯇꯧꯔꯤꯁꯤꯕꯨ ꯏꯅꯦ ꯍꯣꯏꯁꯤꯕꯨ ꯆꯥꯏꯔꯦ ꯃꯤ ꯇꯧꯔꯤ ꯃꯌꯥꯝꯁꯤꯕꯨ ꯅꯣꯡ ꯅꯤꯅꯤꯇ ꯂꯥꯛꯇꯕꯗ ꯏꯃꯥꯏ ꯄꯦꯝꯃ ꯃꯣꯠꯁꯤ ꯌꯦꯡꯉꯣ ꯇꯧꯔꯤꯁꯤꯕꯨ ꯄꯣꯠ ꯊꯝꯃꯤꯃꯦꯅ ꯇꯧꯔꯤꯁꯤꯡꯁꯦ ꯑꯁ ꯎꯄꯨꯁꯤꯗꯒ ꯊꯝꯃꯤꯕ ꯂꯥꯏꯔꯤꯛꯁꯤꯡꯁꯤ ꯄꯪꯊꯝꯗ ꯊꯝ ꯑꯁ ꯂꯣꯏꯔꯦ ꯃꯤ ꯇꯧꯔꯤꯁꯦ ꯗꯗꯥ ꯁꯨꯡꯅꯪ ꯅꯪꯉꯝꯃꯔꯣꯏ ꯑꯗꯨꯅꯅꯤ ꯏꯅꯦꯁꯨ ꯊꯕꯛ ꯆꯠꯂꯦ ꯅꯣꯡꯉꯥꯟꯕꯒ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏꯗ ꯍꯜꯂꯛꯑꯦ ꯂꯣꯏꯔꯦ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯄꯨꯡꯆꯥꯏ ꯂꯩꯔꯦꯃꯤ ꯌꯦꯡꯈꯤꯕ ꯃꯥꯏꯀꯩꯁꯤꯡꯁꯦ ꯄꯨꯡꯆꯥꯏ ꯆꯥꯏ ꯂꯩꯔꯝꯃꯦꯃꯤ ꯑꯩ ꯂꯣꯏꯅ ꯁꯤꯅꯥꯟ ꯑꯝꯇ ꯂꯣꯏꯁꯟꯕꯤꯔꯝꯃꯒꯦ ꯑꯗꯨꯒ ꯆꯥꯛꯇꯨꯁꯨ ꯊꯣꯡꯗꯣꯛꯄꯤꯔꯒꯅꯦ ꯊꯝꯕꯤꯔꯝꯃꯒꯦ ꯀꯅꯥ ꯑꯣꯏꯖꯥꯠꯅꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯨꯕꯨ ꯑꯩꯅ ꯁꯨꯝ ꯈꯟꯕꯗꯗꯤ ꯃꯣꯏ ꯏꯃꯨꯡꯒꯤ ꯃꯤꯗꯤ ꯃꯥꯜꯂꯤ ꯃꯆꯟꯅꯨꯄꯤꯒꯨꯝꯕ ꯑꯣꯏꯔꯝꯗꯣꯏꯔꯥ ꯃꯆꯦ ꯑꯣꯏꯔꯝꯗꯣꯏꯔꯥ ꯃꯆꯦꯁꯨ ꯃꯥꯟꯗꯦ ꯁꯣ ꯄꯥꯏꯔꯒ ꯃꯥꯅ ꯌꯨꯝ ꯍꯥꯡꯉꯤꯅꯦꯕ ꯃꯣꯏꯒꯤ ꯊꯣꯡ ꯍꯥꯡꯉꯤꯅꯦꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯣꯏ ꯏꯃꯨꯡꯒꯤ ꯃꯤ ꯑꯣꯏꯗꯣꯏꯅꯦꯕ ꯑꯇꯣꯞꯄ ꯃꯤꯅꯗꯤ ꯃꯣꯏꯒꯤ ꯊꯣꯡ ꯀꯩꯁꯨ ꯍꯥꯡꯕ ꯌꯥꯄꯣꯟꯇꯦꯕ ꯃꯆꯟꯅꯨꯄꯤꯒꯨꯝꯕ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯑꯗꯨ ꯅꯣꯡꯃ ꯑꯩ ꯐꯖꯅ ꯑꯣꯏꯅ ꯂꯥꯛꯑꯒ ꯑꯃꯨꯛ ꯌꯦꯡꯉꯒꯦ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯜꯂꯁꯤꯀꯣ ꯊꯦꯡꯉꯦ ꯃꯇꯝꯁꯤꯁꯨ ꯑꯩ ꯑꯃꯨꯛ ꯍꯟꯅꯕ ꯇꯧꯔꯒꯦꯀꯣ ꯍꯣꯏ ꯑꯣꯖꯥ ꯏꯁ ꯀꯩꯅꯣ ꯃꯤ ꯇꯧꯔꯤꯁꯤꯕꯨ ꯊꯦꯡꯈ꯭ꯔꯦꯃꯤ ꯆꯥꯏꯔꯝꯃꯤꯕ ꯃꯌꯥꯝ ꯑꯗꯣ ꯑꯃꯨꯛ ꯂꯣꯏꯁꯟꯕ ꯍꯣꯠꯅꯔꯤꯉꯩꯗ ꯆꯥꯛꯁꯤꯁꯨ ꯉꯍꯥꯟꯈꯩꯗꯤ ꯏꯅꯦꯈꯣꯏ ꯍꯜꯂꯛꯇ꯭ꯔꯤꯉꯩ ꯗꯗꯥ ꯍꯣꯏ ꯍꯜꯂꯛꯇ꯭ꯔꯤꯉꯩꯗ ꯂꯣꯏꯕꯅꯤ ꯉꯁꯤꯗꯤ ꯑꯁ ꯃꯣꯏ ꯍꯜꯂꯛꯄꯅ ꯍꯥꯟꯕ ꯇꯥꯔꯦ ꯇꯧꯔꯤꯁꯦ ꯁꯠ ꯑꯝꯇ ꯂꯣꯏꯔꯒꯦ ꯍꯥꯏꯗꯗꯅ ꯂꯣꯏꯁꯨ ꯌꯥꯗꯗꯅ ꯂꯩꯔꯦꯃꯤ ꯑꯩꯕꯨ ꯑꯕꯤꯅ ꯑꯩꯈꯣꯏꯗ ꯂꯥꯛꯈꯤꯗ꯭ꯔꯤꯁꯤ ꯀꯩꯗꯧꯕ ꯌꯥꯎꯔꯖꯥꯠꯅꯣ ꯑꯝꯇꯪꯗꯤ ꯈꯪꯅꯤꯡꯈ꯭ꯔꯦꯗ ꯑꯝꯇ ꯍꯪꯉꯧꯒꯦ ꯈꯟꯕꯁꯤꯁꯨ ꯑꯗꯨꯝ ꯐꯔꯛ ꯇꯥꯗꯅ ꯂꯩꯔꯦ ꯑꯩꯈꯣꯏ 마ꯁꯨ ꯍꯪꯕꯒ ꯆꯠꯇ꯭ꯔꯕ ꯈꯪꯗꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯌꯨꯝꯗ ꯆꯪꯉꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯥ ꯍꯜꯂꯛꯑꯃꯗꯤ ꯑꯩ ꯉꯥꯛꯇꯪ ꯍꯪꯕꯤꯔꯨꯈꯤꯒꯦ ꯅꯨꯡꯉꯥꯏꯇꯦ ꯃꯥ ꯁꯨꯝ ꯂꯥꯛꯑꯝꯃꯒ ꯂꯥꯛꯈꯤꯗꯕꯁꯦ ꯃꯥ ꯂꯥꯛꯄ ꯍꯥꯏꯁꯦ ꯑꯩꯉꯣꯟꯗꯗꯤ ꯋꯥꯕꯐꯔꯤꯅꯤ ꯆꯥꯛꯀ ꯊꯣꯡꯕꯤꯔꯝꯃꯦ ꯑꯗꯒꯤ ꯑꯩꯈꯣꯏ ꯃꯥꯒꯤꯁꯨ ꯑꯋꯥꯕ ꯈꯔꯇ ꯑꯣꯏꯁꯨ ꯐꯔꯤꯅꯤ ꯅꯨꯡꯉꯥꯏꯇꯦ ꯃꯥ ꯂꯥꯛꯈꯤꯗꯕꯁꯦ ꯑꯗꯣ ꯌꯨꯝꯗ ꯌꯧꯔꯒ ꯏꯃꯥ ꯍꯜꯂꯛꯑꯃꯗꯤ ꯑꯩ ꯉꯥꯛꯇꯪ ꯆꯠꯂꯨꯕ꯭ꯔꯥ ꯑꯗꯒꯤ ꯏꯃꯥ ꯑꯣꯏꯅ ꯆꯠꯍꯟꯕ꯭ꯔꯥ ꯀꯩꯅꯣ ꯈꯟꯅꯔꯨꯔꯒꯦ ꯏꯃꯥꯁꯨ ꯍꯜꯂꯛꯑꯃꯅꯤ ꯅꯨꯡꯉꯥꯏꯇꯦꯕ ꯃꯥ ꯂꯥꯛꯈꯤꯗꯕꯁꯦ ꯑꯩꯈꯣꯏ ꯃꯥ ꯍꯜꯂꯛꯑ ꯃꯥꯅꯦ ꯊꯣꯡ ꯍꯥꯡꯉꯝꯃꯦ ꯆꯪꯉꯒꯦ ꯏꯃꯥ ꯑꯣ ꯏꯃꯥ ꯀꯩꯅꯣ ꯇꯥꯗ꯭ꯔꯖꯥꯠꯂ ꯈꯨꯝꯃꯛꯇ꯭ꯔꯤꯁꯤꯕꯣ ꯏꯃꯥ ꯑꯁ ꯋꯥꯕꯅꯁꯨ ꯂꯣꯏꯔꯦꯅ ꯉꯥꯛꯇ ꯐꯝꯈꯤꯒꯦ ꯀꯩꯅꯣ ꯂꯣꯛ ꯑꯃ ꯈꯨꯒꯠꯂꯛꯏꯁꯤꯅ ꯑꯩꯈꯣꯏ ꯃꯥꯗꯨꯕꯨ ꯀꯧꯕꯒ ꯇꯥꯗ꯭ꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯑꯁ ꯋꯥꯔꯦ ꯉꯥꯛꯇ ꯐꯝꯈꯤꯒꯦꯗ ꯑꯩ ꯏꯃꯥ ꯀꯩꯅꯣ ꯑꯩꯈꯣꯏ ꯃꯥ ꯇꯥꯗ꯭ꯔꯤꯁꯤꯕꯨ ꯑꯣ ꯏꯃꯥ ꯋꯥꯗꯅꯒ ꯇꯨꯝꯃ ꯂꯩꯔꯖꯥꯠꯂꯥ ꯃꯁꯥ ꯉꯝꯗ꯭ꯔꯖꯥꯠꯂꯥ ꯈꯨꯝꯃꯛꯇ꯭ꯔꯤꯁꯤꯕꯣ ꯑꯌꯥ ꯗꯗꯥ ꯍꯜꯂꯛꯑ ꯃꯥꯜꯂꯦ ꯏꯅꯦ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅꯅꯦ ꯃꯥꯅ ꯀꯟꯅ ꯀꯧꯔꯤꯁꯦ ꯑꯁ ꯑꯩ ꯑꯝꯇ ꯊꯣꯛꯂꯨꯈꯤꯒꯦ ꯍꯥꯏꯃ ꯑꯕꯦ ꯅꯪꯗꯤ ꯀꯃꯥꯏꯅ ꯇꯧꯔꯛꯏꯕ ꯅꯪ ꯉꯍꯥꯟꯗꯤ ꯂꯥꯛꯈꯤꯗ꯭ꯔꯦꯅ ꯀꯩꯗꯧꯕ ꯌꯥꯎꯔꯖꯥꯠꯅꯣꯅ ꯏꯃꯥꯒ ꯑꯩꯒ ꯍꯪꯅꯔꯝꯃꯤꯅꯦ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯅꯪꯕꯨ ꯉꯍꯥꯟꯒꯩ ꯂꯥꯛꯇ꯭ꯔꯤꯗꯨꯕꯣ ꯅꯁꯥꯒ ꯉꯝꯗ꯭ꯔꯕ꯭ꯔꯣ ꯉꯥꯛꯇ ꯍꯪꯕ ꯂꯥꯛꯀꯦ ꯇꯧꯕꯁꯦ ꯑꯗꯨꯝ ꯐꯔꯛ ꯇꯥ ꯂꯩꯔꯦ ꯀꯩꯗꯧꯕ ꯌꯥꯎꯒꯦ ꯅꯪꯕꯨ ꯑꯩꯈꯣꯏ ꯏꯃꯥꯗꯣ ꯃꯁꯥ ꯈꯔ ꯐꯔꯦꯅ ꯂꯩꯔꯝꯕꯗꯣ ꯑꯃꯨꯛ ꯃꯁꯥ ꯉꯝꯃꯛꯇꯗꯅ ꯑꯃꯨꯛ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯅꯩꯌꯦ ꯑꯗꯨꯗꯒꯤ ꯃꯁꯥꯗꯣ ꯑꯗꯨꯝ ꯀꯟꯗꯕꯗꯨꯗ ꯊꯕꯛ ꯏꯪꯈꯥꯡꯗꯣ ꯑꯩꯅ ꯁꯨꯝ ꯇꯧꯔ ꯂꯩꯕꯗꯨꯗ ꯉꯥꯛꯇ ꯂꯤꯊꯣꯔꯛꯀꯦ ꯇꯧꯕꯁꯦ ꯁꯨꯝ ꯅꯪꯗ꯭ꯔꯕ ꯑꯗꯣ ꯑꯩꯈꯣꯏ ꯃꯥꯗꯣ ꯈꯔ ꯐꯔꯦ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ ꯍꯧꯖꯤꯛꯄꯨꯗꯤ ꯑꯗꯨꯗꯒꯤ ꯑꯩ ꯉꯁꯤ ꯂꯥꯛꯏꯅꯦ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯑꯁꯨꯛ ꯅꯛꯅ ꯂꯩꯅꯔꯒ ꯑꯁ ꯈꯪꯗꯦꯍꯦ ꯇꯁꯦꯡꯅ ꯈꯪꯗꯕꯩꯅꯤꯀꯣ ꯑꯩ ꯍꯪꯕ ꯂꯥꯛꯀꯦꯗꯤ ꯈꯜꯂꯝꯕꯅꯦꯕ ꯑꯗꯣ ꯑꯗꯨꯝ ꯅꯪꯗꯕ ꯇꯨꯏꯁꯟ ꯑꯃꯨꯛ ꯍꯜꯂꯛꯑꯦ ꯀꯣꯂꯦꯖꯇꯩ ꯑꯃꯨꯛ ꯍꯜꯂꯛꯑꯦ ꯑꯩ ꯊꯕꯛ ꯃꯌꯥꯝꯁꯤꯅ ꯅꯪꯗꯗꯅꯅꯦ ꯑꯗꯣ ꯍꯧꯖꯤꯛꯄꯨ ꯀꯩꯁꯨ ꯇꯧꯗ꯭ꯔꯕ ꯐꯔꯕ꯭ꯔꯣ ꯍꯣꯏ ꯐꯔꯦ ꯗꯗꯥ ꯆꯥꯛꯀ ꯐꯖꯅ ꯑꯗꯨꯝ ꯆꯥꯔꯦ ꯑꯗꯨꯝ ꯀꯜꯂꯦꯗ ꯐꯅꯌꯥꯝ ꯐꯔꯦ ꯑꯁ ꯑꯩꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯨꯗ꯭ꯔꯦ ꯑꯗꯣ ꯅꯪꯕꯨ ꯀꯩꯗꯧꯔꯝꯃꯤꯅꯣ
Dada hoigi kaase chaiga lerame posai myam se amuk loina loisalle aduga cha amuk thongbiramani chak loidaba kitang ngaire loidorabani ai amuk chang lukhi loisalukhi ge ko oh hoi loisalo es harawe ai di waraga laini nang chaka thongbiram yam ti harawe karang han handaki nang so laktabado ai tu sal halak pokuding idum khallini nang na chaka thongbiramadi fanida nang su lak lamda khangdabani nang ngamdi khoti di oh phare loisalo aina tari basibu sabi gi khonjen natro akhoi ibungogi ga makhoi ni wari sanari ba male ai chango ba ya hairoi matang asida sanajere senu ngan dei suisa be se sunglak la khidrabani ai sanglaroi gi injang na bi oina kai khari no kital hiro ki ge makhoi ani wari sanajere senu aduda ai change ko amte loisalo ki ge hoi loisalo adu ka hinjang thongi no ate injang amte lemdre da pan di lerame pan ne iron birabani ye kari haiba be pan iron haiba as adu dai na kwai pam binjang ni he loisalo nang su cha ka dong ni ngasi di hoi da wana ka lakbasida abina chak thong leirame ai na pamjaba insang ju thong lebe as awe ai di halaga chak thong ni kallaga lakbani du chak loi le me adu su ai na pamjaba insang ne mana thong ami ti harawe ai na di kan harawe somda adu kai dora bajano ai phaw hale e khoi mana hosu bahalak disibu kai do bu ka yawar jano me ai bu pakhale me handak marak ugi dabase yam nungai te wakal se uning manang hauduna nei chelak libase adu mana haraujaba mana nokjaba akhoi gi damakta khanbiba yam nuksida khangdi karma matamna ina pungdok pangam gadabanu khangdi tawrisi